ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯒꯤ ꯌꯨꯝꯗꯅꯦ ꯃꯝꯖꯟꯒꯦ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯒꯤ ꯌꯨꯝꯗ ꯆꯥꯛ ꯀꯧꯔꯤꯕꯀꯣ ꯆꯥꯛ ꯀꯧꯕ ꯍꯥꯏꯁꯦ ꯑꯗꯨꯗ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯩꯒꯤꯁꯨ ꯏꯅꯥꯎꯅꯨꯄꯤ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡ ꯃꯥ ꯂꯨꯍꯣꯡꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯂꯨꯍꯣꯡꯒꯗꯕꯗꯣ ꯉꯁꯤ ꯆꯥꯛ ꯆꯔꯥ ꯑꯃꯗ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯅ ꯇꯧꯔꯒ ꯄꯨꯟꯅ ꯊꯣꯡꯉ ꯆꯥꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯃꯇꯦꯛ ꯃꯇꯦꯛ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯕꯣ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯦ ꯏꯟꯖꯥꯡ ꯂꯩꯕ ꯆꯠꯈꯤ ꯏꯔꯣꯝ ꯄꯤꯌꯣ ꯆꯝꯐꯨꯠ ꯂꯣꯏꯈꯔꯦ ꯅꯪꯒꯤ ꯅꯍꯥꯟꯃꯨꯛꯀꯤ ꯃꯍꯤꯗꯨꯗꯤ ꯄꯦꯜꯂꯦ ꯅꯍꯥꯟꯃꯨꯛꯀꯤ ꯃꯍꯤꯗꯨꯗꯤ ꯄꯦꯜꯂꯦ ꯍꯥꯏꯕ ꯕ꯭ꯂꯠꯇ ꯏ ꯍꯥꯏꯒꯠꯄ ꯌꯥꯎꯈ꯭ꯔꯦ ꯃꯤ ꯕ꯭ꯂꯠ ꯑꯅꯤꯕꯤꯖ ꯅꯪꯕꯨ ꯚꯤꯗꯤꯑꯣꯗꯣ ꯍꯥꯞꯄꯣ ꯍꯥꯏꯗꯥꯏꯅꯦ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯤ ꯉꯥꯛꯇꯅꯦ ꯀꯗꯥꯏꯗ ꯃꯅꯤꯡꯗ ꯀꯩ ꯂꯩ ꯃꯨꯠꯇꯦꯍꯦ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯃꯧ ꯑꯣꯏꯈꯤꯕꯗꯒꯤ ꯑꯉꯥꯡꯁꯨ ꯅꯣꯏꯈꯠꯂꯦ ꯈꯔ ꯀꯥꯏꯗ ꯅꯣꯏꯕ ꯀꯩꯅꯣ ꯊꯣꯡꯗꯣꯏꯁꯦ ꯆꯤꯔꯨꯝꯂꯥ ꯖꯦꯟꯒ ꯉꯥꯒ ꯏꯔꯣꯟꯕꯒ ꯇꯤꯜꯍꯧ ꯆꯅꯝꯁꯤ ꯀꯔꯤꯒꯤꯅꯣ ꯇꯦꯕꯜꯁꯦ ꯆꯜꯂꯛꯇ꯭ꯔꯦ ꯃꯌꯥꯝ ꯊꯤꯔꯒ ꯍꯥꯡꯗꯣꯛꯈꯤꯗ꯭ꯔꯗꯤ ꯅꯪꯅ ꯁꯤ ꯊꯝꯕꯤꯁꯦ ꯁꯣꯏꯕꯒꯤ ꯃꯥ ꯇꯥꯛꯁꯤ ꯂꯧꯁꯤ ꯀꯩ ꯊꯝꯕꯗꯣ ꯃꯣꯏ ꯈꯔ ꯄꯨꯝꯖꯗ꯭ꯔꯦꯕ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ ꯃꯊꯛꯇ ꯑꯗꯨꯁꯨ ꯁꯤꯁꯨ ꯂꯣꯏ ꯃꯄꯥꯟ ꯁꯦꯝꯈ꯭ꯔꯕ ꯁꯦꯝꯗꯦ ꯑꯗꯨ ꯁꯦꯝꯃꯗꯤꯅꯦ ꯑꯗꯨ ꯁꯦꯝꯃꯗꯤ ꯆꯥꯛ 안젤리 요밀라 ꯅꯪ ꯂꯥꯛꯄꯗ ꯃꯔꯨ ꯃꯔꯥꯡ ꯑꯁꯨꯕꯗꯣ ꯈꯔ ꯄꯥꯏꯊꯣꯛꯑꯣ ꯁꯥꯃꯔꯣꯏ ꯑꯣ ꯅꯕꯨꯛꯇꯤ ꯀꯥꯏ ꯂꯩꯍꯧꯕ ꯑꯁ ꯑꯩ ꯁꯥꯎꯅꯤꯡꯉꯦ ꯚꯤꯗꯤꯑꯣ ꯀꯣꯄꯤꯅꯤ ꯑꯅꯤ ꯂꯩꯔꯤꯁꯦ ꯅꯪ ꯌꯦꯟ ꯀꯦꯖꯤ ꯀꯌꯥꯅꯣ? 10. Mane, ꯃꯍꯤ ꯃꯌꯥꯝꯗꯣ ꯌꯦꯡꯉꯨꯅꯦ ꯃꯁꯥꯒꯤ ꯀꯪꯁꯤꯜꯂꯛꯑꯀꯥꯟꯗ ꯑꯗꯨꯗꯅꯦ ꯍꯥꯎꯗꯣꯏꯁꯦ ꯀꯦꯖꯤ 2 ꯅꯨꯄꯥ ꯀꯌꯥꯅ ꯄꯤꯖꯒꯦ ꯑꯩꯈꯣꯏꯕꯥꯅ ꯕ꯭ꯂꯨ ꯂꯤꯕꯁꯦ ꯌꯦꯟꯅꯤ ꯀꯔꯤꯅꯣ ꯅꯦꯅꯦ ꯐꯝꯅꯔꯣ ꯃꯨꯛꯕꯥꯡ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯆꯥꯅꯕ ꯍꯧꯔꯣ
มาเห็นด้วยเนี่ย要不然你还不？ลูกหงดูบ่อังงดูนะไม่ไอ้ทั้งเลยเลยสินะมันเอาลูกปีนี้สินะไม่คงเก็บวิดีโอสิเมมโมรี่ไว้นะบัลลังก์เก็บตัวกันเลย นั่งหน้าตัวแล้วก็อินบิว 허리다가 개우기하다 이러고 허리가 안 간다고 개우 허리 너 조이 좀 빨리 오자 그거 간다고 Kama to te jwa. ง่าสิอันตัวสิง่าอะดึงนั่งหน้าลิโลอะดิกอัญจลีจะไกบะอัญจลีนะอ่ะก็อีเถอะ 너희도 좀 돌아 타모잖아 나이 ตัวดูอินเอามา 너희 돌아 탄다 그러다 이거 고생 안 낼 거야 오이나 나 떠오네 오이나 아주 돈 종종 나오나 cấp tao nó tao bị bay qua đi ta cấp cái nó cấp nó pi tôi yak con đi chắc sao bây giờ thùng yak con đi James na han in view to cái nó đó đi đam in view cái em này unit piti ai là Why my tears rushing nè qua yết pa lôi hành cái sunu đó đó chứ as nuôi hao nang tàu đi đã ai rồi là cầm những cái đó chúng khẩn chân là cái ilo đó mà nói chuyện tôi itu macam Semai tahu saya nusi bani ni, ayah yang berdeh nak ayah nak kaptur ibu ngosan ni bah. Video saya dulu saya sudah kuah, macam jar jenuh fajan. Ye baca lo kedori, mana dah no? Ha? Mana pas lagi baca jar lagi ya? Hema? Yang udah ni. Cái này mung giờ lại thanh dẫn tới mi dính cho anh ngầu cái máy tông đi. Mà sẽ được quay hăng đi. Cái rồi gì mai còn sẽ lật cái máy tay Sang đi hay tiệt. Sudah sakum tak kena mau gimana? Ya? Ya. Ada ha? Siang ber. Siang quoi? Mẹ vịt kem xa cái nó luôn liền nè. Mẹ vịt vô sao cho nó sần là ghét.